ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯖ ꯊꯥꯖ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯖ ꯊꯥꯖ꯫ ꯅꯨꯃꯤꯠꯇꯨ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7:30 ꯍꯦꯜꯂꯛꯂꯦ꯫ 10 ꯇꯥꯔꯛꯀꯗꯧꯔꯦ꯫ ꯊꯥꯖ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯥꯎꯕ ꯅꯪꯅꯅꯕ ꯁ꯭ꯀꯨꯜ ꯇꯥꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯅꯪꯒꯟꯗ KG 5ꯗꯒꯤ ꯇꯥꯗ꯭ꯔꯕ ꯂꯥꯏꯔꯤꯛ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯕꯦꯒ ꯑꯃꯃꯝꯁꯨ ꯌꯥꯜꯂꯤ꯫ ꯃꯈꯣꯏꯅ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯧꯅꯕꯒꯤ ꯕꯦꯜ ꯈꯤꯡꯅꯈꯤ꯫ ꯂꯥꯏꯖꯒ ꯊꯥꯖꯒꯗꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯕꯦꯒ ꯑꯗꯨ ꯊꯝꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯨ ꯃꯈꯣꯡꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯄ꯭ꯔꯞ ꯆꯦꯜꯂꯛꯂꯒ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯅ ꯋꯥ ꯅꯣꯛꯏ꯫ ꯊꯥꯖꯗꯨ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ, ꯅꯥꯕꯅꯁꯨ ꯀꯞꯂꯤ ꯇꯧꯏ, ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯂꯥꯏꯖꯅ ꯀꯩꯅꯣ ꯑꯗꯨꯗ ꯑꯃꯨꯛ ꯈꯣꯏꯔꯝꯃꯤꯗꯨꯅ? ꯃꯤ ꯂꯣꯏ ꯊꯣꯛꯅꯈ꯭ꯔꯦ ꯂꯥꯛꯑꯣ꯫ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯍꯦ, ꯈꯨꯔꯨꯁꯦ ꯌꯥꯝ ꯅꯥꯔꯦ, ꯑꯝꯇ ꯉꯥꯏꯈꯣꯕ꯫ ꯆꯠꯄ ꯐꯥꯎ ꯍꯩꯇ꯭ꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯏꯅꯣꯕ? ꯂꯥꯏꯖ, ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ? ꯑꯩꯒꯤ ꯅꯥꯔꯤꯁꯦ ꯅꯪ ꯂꯧꯖꯔꯣ꯫ ꯄꯥꯝꯖꯗꯦ, ꯌꯥꯔꯣꯏ ꯂꯧꯖꯔꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯤꯁ ꯀꯜꯄꯅꯥ ꯑꯗꯨ ꯔꯨꯝ ꯆꯦꯛ ꯇꯧꯅꯕꯒꯤ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯂꯥꯏꯖꯒ ꯊꯥꯖꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ, ꯍꯩꯃꯥ, ꯅꯕꯥꯅꯤꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯔꯤꯁꯤ ꯌꯥꯎꯔꯨꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯕ? ꯊꯣꯔꯛꯑꯣ꯫ ꯃꯤꯁ, ꯂꯥꯏꯖꯁꯦ ꯍꯧꯖꯤꯛ ꯇꯨꯁꯟꯕꯗ ꯃꯈꯣꯡꯁꯤ ꯌꯥꯝꯅ ꯅꯥꯔꯦꯅ ꯍꯥꯏꯌꯦ, ꯑꯗꯣ ꯃꯥꯁꯦ ꯂꯩꯖꯍꯧꯔꯁꯅꯨ, ꯑꯩꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯥꯎꯔꯨꯔꯒꯦ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ? ꯁꯦ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯁ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯃꯈꯣꯡ ꯑꯗꯨ ꯌꯦꯡꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯈꯨꯔꯨꯠꯇꯨ ꯍꯨꯕꯥꯠꯂꯒ ꯏ ꯈꯔꯁꯨ ꯊꯣꯛꯂꯝꯈꯤ꯫ ꯁꯤꯗꯤ ꯈꯔ ꯁꯣꯛꯑꯦꯅꯦ꯫ ꯐꯔꯦ, ꯅꯪꯗꯤ ꯂꯩꯍꯧꯔꯣ, ꯑꯗꯨꯒ ꯊꯥꯖ, ꯅꯪꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯨ ꯌꯥꯎꯔꯨꯔꯣ꯫ ꯍꯣꯏ ꯃꯤꯁ꯫ ꯂꯥꯏꯖ, ꯑꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯥꯎꯈꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯖꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯌꯥꯎꯅꯕꯒꯤ ꯁ꯭ꯀꯨꯜꯒꯤ ꯂꯝꯄꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯤꯁ ꯑꯗꯨꯅ ꯑꯣꯐꯤꯁꯇꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯂꯧꯔꯨꯔꯒ ꯍꯤꯗꯥꯛ ꯈꯔ ꯇꯩꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯔꯨꯃꯥꯜ ꯑꯗꯨꯅ ꯌꯦꯠꯁꯤꯟꯕꯤꯔꯝꯃꯤ꯫ ꯁꯦ ꯐꯖꯅ ꯄꯣꯊꯥꯔꯣ, ꯌꯥꯝ ꯁꯣꯛꯄ ꯅꯠꯇꯦꯗ꯫ ꯍꯣꯏ ꯃꯤꯁ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯤꯁ ꯀꯜꯄꯅꯥ ꯆꯠꯈ꯭ꯔꯦ꯫ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯂꯥꯏꯖ ꯃꯇꯣꯝꯇ ꯂꯩꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯣꯏꯔꯗꯨꯅ ꯔꯨꯝ ꯑꯗꯨꯗ ꯃꯤ ꯑꯇꯩꯁꯨ ꯃꯊꯪ ꯆꯪꯅꯔꯛꯂꯤ꯫ ꯊꯥꯖꯅ ꯂꯥꯏꯖꯗ ꯈꯔ ꯐꯔꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯂꯥꯏꯖꯅ ꯈꯔ ꯐꯔꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯔꯛꯏ꯫ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯖ ꯀ꯭ꯂꯥꯁ 9 ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ꯫ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯃꯁꯛꯐꯖꯕ, ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯃꯗꯤ ꯉꯥꯎꯁꯟꯅꯕꯗ ꯂꯝ ꯍꯦꯟꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯏꯉꯥꯎ ꯉꯥꯎꯖꯕꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯟꯗꯝꯗꯤ ꯉꯥꯎꯕ ꯀꯥꯟꯗꯁꯨ ꯉꯥꯎꯒꯅꯤ, ꯂꯥꯏꯔꯤꯛꯁꯨ ꯁꯣꯏꯍꯜꯂꯣꯏ, ꯐꯦꯁꯟꯁꯨ ꯇꯧꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯥꯝꯖꯕ, ꯉꯥꯎꯖꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯂꯝꯗꯗꯤ ꯀꯣꯛ ꯊꯥꯗꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯖꯅ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯨꯝꯊꯪꯅꯕꯒꯨꯝꯕꯅꯤ꯫ ꯂꯥꯏꯖꯒ ꯊꯥꯖꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯁꯤ ꯃꯔꯛꯇ ꯌꯨꯝ 3 ꯈꯛꯇꯃꯛ ꯈꯜꯂꯒ ꯂꯩ꯫ ꯊꯥꯖ, ꯍꯣꯔꯦꯟ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ, ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯁꯦꯕ꯫ ꯌꯥꯖꯔꯦ ꯏꯕꯦꯝꯃ, ꯄꯩꯁꯥꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯦ, ꯉꯔꯥꯡꯗ ꯐꯣꯟ ꯔꯤꯆꯥꯔꯖ ꯀꯥꯞꯈꯤꯗ ꯉꯥꯏꯔꯤꯌꯦ꯫ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯁꯦꯟ ꯄꯨꯔꯛꯑꯣ ꯍꯥꯏꯈ꯭ꯔꯕꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯑꯔꯤꯛꯄ ꯃꯤꯒꯤ ꯃꯔꯟ ꯆꯥꯖꯅꯤꯡꯗꯤꯌꯦ, ꯍꯌꯦꯡ ꯏꯆꯥ ꯃꯀꯣꯛ ꯇꯥꯡꯅꯕꯅꯤ꯫ ꯀꯔꯤ? ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯖꯗꯨ ꯃꯌꯨꯝ ꯌꯧꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯒ ꯆꯥꯛ ꯆꯥꯔꯤ꯫ ꯑꯗꯨꯒ ꯆꯥꯛ ꯇꯣꯛꯂꯒ ꯂꯥꯏꯖ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯗꯨ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯥꯖꯅ, ꯏꯃꯥ, ꯂꯥꯏꯖ ꯂꯩꯇ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯅ, ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯤ, ꯆꯪꯉꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯥꯖꯗꯨ ꯂꯥꯏꯖꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯃꯗꯨꯗ ꯂꯥꯏꯖꯅ, ꯍꯣ, ꯀꯅꯥꯅꯣ ꯑꯗꯨꯗ ꯎꯔꯥꯎ ꯊꯔꯥꯎꯔꯤꯗꯨꯕꯣ?
ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯂꯥꯎꯔꯁꯨ ꯌꯥꯗ꯭ꯔꯣ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯔꯦ ꯍꯥꯏ ꯂꯥꯏꯖ ꯍꯥꯏꯕꯤ ꯊꯌꯦꯛꯅꯕꯤ ꯅꯪ ꯂꯩꯔꯕꯣ ꯈꯪꯗꯦꯕ ꯉꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯀꯧꯔꯛꯂꯤꯕ ꯃꯊꯛꯀꯤ ꯗꯣꯂꯥꯟ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯗꯨ ꯐꯛꯇ ꯐꯝꯂꯒ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯑꯦ ꯂꯥꯏꯖ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯎꯗ꯭ꯔꯣ ꯃꯦꯖꯤꯛ ꯇꯧꯗꯣꯏꯅꯦ ꯅꯪꯕꯨ ꯃꯤꯃꯤꯁꯤꯡꯁꯨ ꯆꯥꯁꯤ ꯍꯥꯏꯗꯥꯏꯅꯦ ꯆꯥꯗꯣꯏꯅꯦ ꯀꯩꯅꯣ ꯑꯉꯥꯡꯒ ꯂꯩꯕ ꯆꯠꯍꯟꯈ꯭रिꯌꯦ ꯍꯣꯏꯅꯦ ꯑꯗꯣ ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯗꯣꯏ ꯃꯦꯖꯤꯛꯇꯣ ꯁꯤꯒꯤꯅꯦ ꯂꯨꯄꯥ ꯆꯠꯄꯤꯁꯦ ꯁꯤꯒꯤ ꯀꯝꯄꯥꯁꯁꯤꯗ ꯍꯥꯞꯆꯤꯜꯂꯗꯅ ꯑꯗꯨꯒ ꯃꯥꯡꯍꯟꯈꯤꯗꯣꯏꯕ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯔꯛꯍꯟꯗꯣꯏꯕ ꯑꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯇꯧꯔꯣꯅꯦ ꯌꯦꯡꯒꯦꯅꯦ ꯑꯩ ꯀꯦꯃꯦꯔꯥ ꯅꯝꯃꯛꯀꯦ ꯍꯣꯔꯦꯟ ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯇ ꯊꯝꯒꯦꯕ ꯍꯣꯏꯅꯦ ꯐꯖꯅ ꯅꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯀꯝꯄꯥꯁ ꯑꯗꯨꯗ ꯂꯨꯄꯥ ꯆꯠꯄꯤ ꯑꯗꯨ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯤꯛꯏ ꯑꯗꯨꯒ ꯃꯈꯨꯝ ꯑꯃꯨꯛ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯂꯨꯄꯥ ꯆꯠꯄꯤ ꯑꯗꯨꯗ ꯃꯌꯥꯅ ꯑꯃꯨꯛ ꯆꯤꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯀꯝꯄꯥꯁ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ ꯁꯣꯝꯗ ꯊꯥꯖꯁꯨ ꯂꯥꯏꯖꯅ ꯇꯧꯔꯤꯕꯗꯨ ꯃꯥꯒꯤ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯂꯤ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯂꯥꯏꯖꯗꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯒ ꯀꯟꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯊꯥꯖꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯒ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯝꯃꯤ ꯃꯗꯨꯗ ꯂꯥꯏꯖꯅ ꯄ꯭ꯔꯦꯡ ꯇꯧꯕꯅꯦ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯁꯤꯊ ꯁꯤꯊ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯊꯥꯖꯁꯨ ꯑꯁ ꯑꯩꯗꯤ ꯑꯁꯦꯡꯕ ꯃꯥꯜꯂꯨꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯅꯣꯛꯄ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛꯂꯒ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯑꯃ ꯄꯔꯞ ꯄꯔꯞ ꯀꯥꯈꯠꯂꯛꯑꯒ ꯂꯥꯏꯖꯗ ꯏꯆꯦ ꯃꯤꯃꯤꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯄꯤꯔꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯄꯥꯟꯗ ꯉꯥꯏꯍꯧꯔꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯖꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯅꯔꯤ ꯂꯥꯏꯖ ꯊꯨꯝ ꯈꯔ ꯋꯥꯠꯇ꯭ꯔꯣ ꯊꯨꯝ ꯈꯔ ꯊꯥꯛꯁꯦ ꯍꯣꯏ ꯂꯩꯔꯝꯃꯣ ꯑꯩ ꯂꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯆꯠꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯛꯑꯒ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯌꯥꯝꯗꯤ ꯊꯥꯛꯀꯅꯨꯀꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯌꯥꯛꯇ꯭ꯔꯗꯤ ꯌꯥꯗꯕꯤꯗꯣ ꯇꯧꯅꯨ ꯑꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯂꯥꯛꯏꯕ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯦ ꯄꯨꯔꯥ ꯍꯤꯔꯝꯕꯤꯅꯤꯍꯦ ꯑꯁ ꯍꯤꯔꯝꯕꯤ ꯀꯥꯏꯅ ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯄ꯭ꯔꯃꯥꯟ ꯇꯧꯐꯝ ꯂꯩꯔꯝꯃꯔꯣꯏ ꯍꯣ ꯊꯨꯅ ꯂꯥꯛꯄꯗꯨꯗ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒꯤꯗꯤ ꯁꯤꯒꯤ ꯎꯄꯨ ꯃꯆꯥꯁꯤꯒꯤ ꯃꯊꯛꯇ ꯂꯩꯕꯅꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯅ ꯐꯕꯠ ꯂꯥꯛꯇꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯊꯥꯖꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ ꯃꯥꯅ ꯑꯍꯟꯅꯤ ꯉꯁꯥꯏ ꯃꯤꯃꯤ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯂꯥꯏꯖꯒꯤ ꯃꯧꯄ꯭ꯋꯥꯅꯤ ꯑꯗꯨꯒ ꯊꯥꯖꯒꯤꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ ꯑꯗꯨꯒ ꯊꯥꯖꯒꯤꯅ ꯃꯥꯅ ꯑꯇꯣꯟꯕꯤꯅꯤ ꯃꯊꯛꯇ ꯃꯕꯨꯡ ꯑꯃ ꯂꯩ ꯃꯈꯣꯏ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ ꯐꯥꯒꯤ ꯖꯣꯒꯥꯏ ꯀꯌꯥꯁꯨ ꯇꯧꯅꯩ ꯊꯥꯖꯅ ꯌꯨꯝ ꯍꯜꯂꯛꯄꯗ ꯊꯥꯖꯒꯤ ꯃꯕꯨꯡꯅ ꯀꯗꯥꯏ ꯆꯠꯂꯨꯏ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ ꯊꯥꯖꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯊꯥꯖꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡ ꯏꯀꯥꯡ ꯀꯥꯡꯕ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯧꯅꯁꯨ ꯇꯧꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯅ ꯃꯥꯕꯨ ꯀꯟꯅ ꯀꯟꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯧꯅꯁꯨ ꯇꯧꯔꯛꯈꯤ ꯃꯁꯤꯗꯒꯤ ꯊꯥꯖꯗꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯈꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯃꯥꯅ ꯍꯌꯦꯡ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯊꯥꯖ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯨ ꯃꯐꯝ ꯈꯪꯗꯕ ꯂꯝ ꯑꯃꯗ ꯂꯥꯏꯖꯒ ꯄꯨꯟꯅ ꯆꯠꯂꯝꯃꯤ ꯑꯇꯣꯞꯄ ꯃꯤ ꯑꯇꯩꯁꯨ ꯆꯠꯂꯤ ꯃꯐꯝ ꯑꯗꯨ ꯁꯥꯁꯨ ꯁꯥꯗꯦ ꯏꯪꯁꯨ ꯏꯪꯗꯦ ꯌꯥꯝꯅ ꯏꯪꯅ ꯃꯤꯌꯦꯡꯅ ꯉꯥꯜꯂꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯐꯖ ꯐꯖꯕ ꯎ ꯋꯥꯅ ꯇꯥꯝꯅ ꯇꯥꯝꯅ ꯍꯧꯔꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯕꯨ ꯂꯥꯏꯖꯒ ꯊꯥꯖꯒꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯊꯥꯖꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯊꯣꯡ ꯑꯃ ꯂꯥꯟꯗꯨꯅ ꯑꯁꯣꯝꯒꯤ ꯋꯥꯡꯃꯗ ꯃꯔꯤ ꯆꯠꯈꯤ ꯊꯥꯖꯁꯨ ꯊꯣꯡ ꯑꯗꯨ ꯂꯥꯟꯗꯨꯅ ꯄꯔꯞ ꯆꯠꯂꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯂꯥꯟꯕ ꯀꯤꯖꯩ ꯍꯥꯏꯗꯨꯅ लेप्तुना ꯂꯩꯔꯤ ꯑꯗꯨꯕꯨ ꯊꯥꯖꯅ ꯂꯥꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤ ꯑꯗꯨꯕु ꯂꯥꯏꯖꯗꯤ ꯀꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ ꯃꯁꯤꯗꯒꯤ ꯊꯥꯖꯗꯨ ꯑꯁꯣꯝꯒꯤ ꯋꯥꯡꯃ ꯌꯧꯈ꯭ꯔꯦ
ꯃꯍꯥꯛꯅ ꯇꯣꯔꯕꯥꯟꯗ ꯂꯦꯞꯂꯒ ꯂꯥꯏꯖꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯈꯤ ꯃꯁꯤꯗꯒꯤ ꯊꯥꯖꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯀꯤꯈꯤ ꯑꯗꯨꯒ ꯀꯔꯤꯃꯛꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯇꯥꯔꯝꯂꯦ ꯅꯣꯡꯁꯨ ꯉꯥꯟꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯝꯗ꯭ꯔꯤ ꯐꯣꯟ ꯑꯗꯨ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯔꯤ ꯑꯁꯣꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯜꯂꯦ ꯊꯥꯖꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯇ꯭ꯌꯨꯁꯟ ꯂꯥꯛꯏ ꯂꯥꯏꯖꯁꯨ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯒꯥꯜꯗ ꯊꯦꯡꯅꯗꯨꯅ ꯄꯨꯟꯅ ꯇ꯭ꯌꯨꯁꯟ ꯃꯐꯝꯗ ꯂꯥꯛꯂꯤ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯊꯥꯖꯅ ꯉꯔꯥꯡ ꯃꯥꯒꯤ ꯃꯃꯪꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯥꯏꯖꯗ ꯇꯝꯈꯤ ꯃꯗꯨꯗ ꯂꯥꯏꯖꯅ ꯑꯗꯨꯗꯤ ꯌꯥꯝ ꯐꯠꯇꯕ ꯃꯪꯅꯦ ꯑꯃꯨꯛ ꯇꯨꯝꯃꯒ ꯃꯪꯗꯣ ꯅꯝꯁꯤꯟꯈꯣ ꯌꯥꯗ꯭ꯔꯣ ꯑꯁ ꯑꯩꯗꯤ ꯀꯤꯗꯨꯅ ꯑꯗꯨꯝ ꯇꯨꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯖ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯇ꯭ꯌꯨꯁꯟ ꯃꯐꯝ ꯌꯧꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯇꯩ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯟꯅ ꯇ꯭ꯌꯨꯁꯟ ꯍꯧꯈꯤ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠꯈꯤ ꯅꯨꯃꯤꯠꯇꯨ ꯊꯥꯖꯒꯤ ꯃꯃꯥꯏ ꯑꯗꯨ ꯀꯌꯥ ꯍꯥꯏꯅꯤꯡ ꯍꯔꯥꯎꯗꯕꯒꯨꯝ ꯇꯧꯈꯤ ꯃꯗꯨꯗ ꯂꯥꯏꯖꯅ ꯊꯥꯖ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯅꯪ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯅ ꯂꯥꯏꯖ ꯑꯩꯁꯤ ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯅꯥꯀꯣꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯗ ꯇꯥꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯌꯨꯝꯗ ꯍꯜꯂꯁꯤꯔꯣ ꯑꯩ ꯑꯣꯖꯥꯗ ꯍꯥꯏꯅꯕꯤꯒꯦ ꯌꯥꯅꯤꯗ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯂꯦ ꯂꯥꯏꯖꯅ ꯊꯥꯖꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯤꯟꯕꯤꯔꯝꯂꯒ ꯂꯥꯏꯖꯁꯨ ꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯥꯖꯗꯨ ꯂꯥꯏꯖꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯂꯥꯏꯖꯍꯣꯏꯒꯤ ꯌꯨꯝꯗꯨ ꯂꯥꯏꯖ ꯅꯠꯇꯅ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯊꯥꯖ ꯀꯩꯅꯣ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯂꯥꯛꯏꯗꯨꯕꯣ ꯑꯩꯁꯨ ꯅꯣꯏꯗ ꯂꯥꯛꯀꯦ ꯇꯧꯔꯝꯃꯤꯅꯦ ꯍꯣ ꯂꯥꯛꯄꯒ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒꯤ ꯂꯥꯛꯏꯅꯦ ꯅꯥꯕ ꯍꯩꯕ ꯃꯤ ꯅꯠꯇꯦꯅꯦ ꯀꯔꯤꯅꯣ ꯄꯨꯔꯛꯏꯗꯨꯅ ꯁꯤꯔꯣ ꯏꯃꯨꯡꯗ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯕꯣꯝꯒ ꯑꯣꯏꯔꯝꯗꯅꯅꯦ ꯄꯨꯡꯆꯥꯏ ꯆꯥꯏꯅꯅꯤꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯖꯍꯣꯏꯒꯤ ꯃꯊꯛꯀꯤ ꯉꯔꯥꯡ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯈꯤꯕ ꯇꯔꯥꯟ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨꯗ ꯂꯥꯏꯖꯅ ꯊꯥꯖꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯀꯔꯤꯅꯣ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯐꯣꯏ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗ ꯂꯥꯏꯖꯅ ꯁꯤꯗꯤ ꯂꯐꯣꯏꯅꯤꯅꯦ ꯑꯁ ꯀꯗꯥꯏꯗꯩꯅꯣ ꯍꯥꯎꯔꯅꯤꯗ ꯍꯥꯎꯅꯤ ꯍꯥꯎꯅꯤ ꯅꯪꯅ ꯂꯐꯣꯏꯗ ꯆꯣꯞꯄꯁꯤꯗꯤꯕ ꯔꯥꯍꯨꯜꯅ ꯂꯥꯏꯖ ꯄꯥꯝꯕꯒꯨꯝꯕꯅꯤ ꯑꯁ ꯇꯥꯅꯤꯡꯗꯦ ꯁꯕꯤꯔꯥꯏ ꯃꯥꯟꯕꯗꯨꯒꯤ ꯋꯥꯗꯣ ꯄꯟꯁꯤꯜꯂꯛꯀꯅꯨ ꯊꯨꯛ ꯊꯨꯛ ꯂꯥꯎꯋꯦꯕ ꯂꯥꯏꯖ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯌꯥꯕꯤꯈ꯭ꯔꯣꯗꯅ ꯃꯥꯅ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯖꯕꯅꯤꯀꯣ ꯌꯥꯔꯁꯦ ꯑꯗꯨꯏ ꯋꯥꯗꯣ ꯑꯩ ꯏꯃꯥ ꯀꯧꯔꯛꯀꯦ ꯂꯐꯣꯏꯁꯨ ꯎꯕꯗ ꯃꯥꯗꯤ ꯌꯥꯝ ꯍꯔꯥꯎꯖꯔꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯅ ꯉꯥꯏꯈꯣꯅꯦ ꯅꯣꯏ ꯏꯃꯥꯗꯣ ꯍꯣꯔꯦꯟ ꯂꯥꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯍꯟꯁꯦ ꯅꯣꯏ ꯃꯥꯅ ꯈꯪꯕꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤꯒꯤ ꯇꯔꯪ ꯃꯥꯟꯕ ꯎꯄꯨꯁꯤ ꯀꯔꯤ ꯌꯥꯎꯔꯤꯒꯦ ꯃꯅꯨꯡꯗ ꯀꯩꯒꯤꯅꯣ ꯀꯩꯝꯇ ꯌꯥꯎꯗꯕꯅꯤ ꯑꯗꯨꯗꯤ ꯁꯤꯒꯤ ꯃꯅꯨꯡꯗꯅꯦ ꯑꯩ ꯂꯣꯠꯂꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯣꯏ ꯏꯃꯥ ꯂꯥꯛꯑꯒꯅꯦ ꯑꯩ ꯈꯪꯊꯣꯛ ꯊꯣꯛꯂꯛꯀꯦꯕ ꯑꯗꯨꯗ ꯃꯥꯅ ꯈꯪꯕꯗꯣ ꯌꯦꯡꯁꯤ ꯍꯣꯏ ꯌꯥꯏꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖꯗꯨ ꯇꯔꯪ ꯃꯥꯟꯕ ꯑꯆꯧꯕ ꯎꯄꯨ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯗꯨ ꯂꯥꯏꯖꯕꯨ ꯀꯧꯗꯨꯅ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯑꯩ ꯀꯧꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯏ ꯃꯁꯤꯗꯒꯤ ꯂꯥꯏꯖꯅ ꯃꯃꯥ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯅꯤ ꯈꯟꯗꯨꯅ ꯊꯥꯖꯕꯨ ꯎꯄꯨ ꯑꯗꯨꯗ ꯄꯔꯞ ꯆꯪꯍꯜꯂꯒ ꯃꯈꯨꯝ ꯈꯣꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯅ ꯂꯥꯛꯏꯕ ꯑꯗꯣꯝꯗ ꯗꯂꯥꯟꯗꯒꯤ ꯄꯔꯞ ꯀꯨꯝꯊꯔꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯥꯏꯖꯅ ꯍꯥꯊꯨ ꯀꯨꯝꯊꯔꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯃꯍꯥꯛ ꯗꯣꯂꯥꯟꯒꯤ ꯏꯁꯇ꯭ꯌꯥꯔ ꯑꯗꯨꯗꯒꯤ ꯊꯔꯣ ꯑꯣꯟꯊꯔꯛꯈꯤ ꯑꯗꯨꯒ ꯏꯁꯇ꯭ꯌꯥꯔ ꯀꯥꯐꯝ ꯃꯅꯥꯛꯇ ꯂꯩꯕ ꯑꯝꯕꯥꯔꯤ ꯑꯃꯗ ꯃꯀꯣꯛ ꯌꯩꯁꯟꯕꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨꯁꯨ ꯏ ꯌꯥꯝꯅ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯕꯨ ꯀꯟꯅ ꯀꯧꯈꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯗꯦ ꯂꯥꯏꯖꯒꯤ ꯃꯃꯥꯅ ꯀꯟꯅ ꯀꯞꯄ ꯑꯗꯨꯗ ꯃꯅꯤꯡꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯝꯕ ꯂꯥꯏꯖꯒꯤ ꯃꯄꯥꯁꯨ ꯇꯥꯔꯨꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯥꯗ ꯅꯠꯇꯅ ꯑꯇꯩ ꯃꯤꯑꯣꯏ ꯈꯔꯁꯨ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯂꯥꯏꯖꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯖꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯗꯣꯂꯥꯟ ꯃꯊꯛꯇ ꯂꯩꯕ ꯎꯄꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥꯖꯗꯤ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯂꯥꯡꯅꯕ ꯑꯗꯨ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯎꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯄꯥꯈꯠꯇꯨꯅ
upu adudagi thokwanaba kanna honaki adubu upu adugi pona masadu laijana hobe hobe tawbada pansin khibana hangdokpa yakhidi mamlaba upu manung aduda thaja kanna kapki upu adusu manungda tinkang changanaba saramba oibana maset amata hokhidi matamdi asumasum haukhibana thajadi masadu wabana loiri somda lajasu makok adu thina sokhibana aruba phibamda leikhi matamdi asumasum thenjilakpa aduda thajagi imung manungna thajabu thiba haurakle adubu thiba yaba thirabasu phangkhidi asomna thina numiti pungta tare somda thajatu upu manung aduda kanna lauduna kapli mahak haujik swar phunjulaktuna wabanasu kham thenglei masidagi mahak adumak gyan mangkhre somda nakan amadana laijatu makoki saruk amata khara hena sokhibana mahak ICU da leiri gyan su laktri laijagi imung manungdu yamna wajaki amadi thajagi imung manungsu yamna wanaki thongliba thawdok asi angak haibadu oiri nakan amadana laijatu tolandagi onthaduna makokta sathina sokpadagi ICU da leiri hariba numit asidana thajatu thiba khangdrei wafam asigi wariyasi tabada lekai miyamatu ngaknaki lekai amada thawdok ani mikup amata thokpa asida ngaknaki adubu thawdok asi kari mari leinabano haibati kana amatana khangkhidi somda thajagi imung manungnadi thajabu maga khangna chanaba misakta chen chongba tawramgadra khanduna leinari thajana su sida chake haramdabarina hangphamsu leikhidi asomna numittuma haukhre mathanggi ayukni laijadu makuki MRI launabagi sem sari nakan amada thajagi imung manungdu matha sana leiri makoigi pawhanba lakatra khanduna leikhibani adubu kana amata lakhidi matamde asum haujin khibana pung tara tasinki somda laijasu MRI lobal loraga ICU da amuk pusinkhre aduga makuki saruk ama phibam thina sokle aduna operation ama tawdaba yaroi hairaki masidagi numit adugi nungthilgi pung ani tabada operation tawnaba sem saki somda thajagi imung manung adu singnaba pakhatnaba horakle masidagi polista report tawnaba thajagi mabung amadi mapa punga polista lakhi aduga polista report tawki masidagi polisna makhoina sodanaba thigani haiduna thajaba pirakhi somda laijadu magi operation tawnabagi matamadu yoroktuna mahak operation theater da insinkhre karibu thonglaga ba khanbada laijagi mama adu yamna kapsari matam adu da laijagi mamagi mama mapa laijagi na mapu amadi maboksu laktuna leiri maduda laijagi mapa bungna pabunga imagana matam khara aigi yumadu da lebiramo yumda thadokpa nuwaiti adadi ibai hoi leibanina kaisu kaidi ibungosu school gi parikha kuidrabani aduna nasuga punna yumduda lebiramo haibabu yaida lerega loredana kaidawege adubo ngasiti nuaitre aduna hayeng nungdang dagidi isu thoibaga punna lerega lore kaino adu paisa nungsadi kamdawba ibaina halame mana sen khara pirame masina dum sauji kiri sinaba yakini babu fare asomna wari watai kaya sanari ngai laijatu operation loraduna inthoraklei adubu mahak haujiksu wakal tari asibagum leiri maramasina mahak ICU wata amu insinki matamadu da doctorna operation di mai pakna pangthokre adubu anabasidi wakal tarapadi numit kharani changkini adu doctor kaisu thudokpadi haujik taroidam natro som anabasigi mapa oibirabra hoi mane doctor masi makoki sarukta thina sokre adubu operation dudi mai pakna pangthokkibanina asoibadi leidobo mandi adubu isol khoramsi anabasina wakhal lakri phawbadi kari oirkadobuno khangdri asumna doctor aduga laijagi mapaga wari kaya kupna sanaki matamdo haukhre mathangi numitta laijagi yum aduda laijagi mapu mabok amadi mopalupadu numidang waramda lakhi masidagi makhoi aduda leinaba sem saki talak aduda laijagi mama adu laktuna laijagi anabagi phibamatu karamna tahurabage haina hangki maduda laijagi mapuna
ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ ICUꯗ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯊꯥꯖꯒꯤ ꯃꯃꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯉꯍꯥꯟꯗꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯛꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯊꯥꯖꯒꯤ ꯃꯃꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯥꯏꯖꯒꯤ ꯃꯄꯨ ꯃꯕꯣꯛ ꯑꯃꯗꯤ ꯃꯧꯄꯥ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯂꯥꯏꯖꯒꯤ ꯃꯕꯣꯛꯇꯨ ꯆꯥꯛ ꯊꯣꯡꯂꯤ ꯂꯥꯏꯖꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯊꯣꯏꯕꯒ ꯂꯥꯏꯖꯒꯤ ꯃꯄꯨꯒ ꯐꯨꯡꯒꯥꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯄꯨ ꯉꯁꯤꯗꯤ ꯋꯥꯔꯤ ꯂꯤꯌꯣ ꯑꯩ ꯋꯥꯔꯤ ꯇꯥꯅꯤꯡꯉꯦꯕ ꯍꯥꯏ ꯅꯄꯨꯗꯤ ꯋꯥꯔꯤ ꯍꯩꯇꯦꯀꯣ ꯅꯠꯇꯦ ꯅꯪꯕꯨ ꯄꯔꯤꯈꯥꯁꯨ ꯀꯨꯏꯗ꯭ꯔꯦ ꯍꯥꯏ ꯅꯠꯇꯦ ꯂꯥꯏꯔꯤꯛꯇꯨ ꯈꯔ ꯄꯥꯕ ꯌꯥꯗ꯭ꯔꯣ ꯑꯁ ꯀꯥꯏꯗꯅꯣꯗ ꯌꯥꯝ ꯋꯥꯠꯂꯤꯗ ꯊꯥ ꯑꯃꯔꯣ ꯋꯥꯠꯂꯤ ꯑꯗꯨ ꯏꯄꯨ ꯋꯥꯔꯤꯗꯨ ꯂꯤꯌꯣꯕ ꯋꯥꯔꯤꯗꯨ ꯂꯤꯗ꯭ꯔꯗꯤ ꯑꯩ ꯆꯥꯛ ꯑꯃ ꯆꯥꯔꯣꯏꯀꯣ ꯍꯩꯃꯥ ꯅꯠꯇꯦꯅꯦ ꯀꯔꯤ ꯋꯥꯔꯤꯅꯣꯕ ꯑꯩꯅ ꯂꯤꯗꯣꯏꯁꯤꯕꯣ ꯄꯨꯠꯀꯤ ꯂꯤꯌꯣ ꯏꯄꯨ ꯍꯣ ꯂꯤꯒꯦꯁꯦ ꯈꯨꯜ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯗꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯏꯄꯨ ꯕꯨꯠ ꯑꯣꯜꯂꯛꯇꯣꯏꯔꯣ ꯍꯥꯏ ꯑꯣꯜꯂꯣꯏꯗ ꯋꯥꯔꯤꯁꯨ ꯂꯣꯏꯅ ꯇꯥꯈꯣꯔꯦ ꯅꯪꯕꯣ ꯑꯗꯒꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯈꯤꯕꯗꯨꯒꯤ ꯌꯥꯝꯅ ꯀꯞꯆꯈꯤ ꯅꯨꯄꯤ ꯑꯗꯨꯅꯅꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯄꯥꯝꯖꯔꯝꯃꯤ ꯍꯥꯏꯗꯅ ꯅꯨꯡꯇꯤꯒꯤ ꯏꯟꯖꯥꯡꯁꯤ ꯊꯣꯡꯉꯒ ꯀꯠꯂꯤ ꯏꯄꯨ ꯑꯗꯨꯗꯤ ꯃꯪꯗꯒꯤ ꯊꯣꯔꯛꯇꯣꯏꯔꯣ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯍꯦ ꯊꯣꯏꯕ ꯋꯥꯔꯤꯁꯦ ꯅꯪ ꯂꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯏꯄꯨ ꯑꯗꯨꯝ ꯂꯤꯌꯨꯗ ꯑꯗꯨꯗꯤ ꯋꯥ ꯐꯩꯖꯤꯜꯂꯛꯀꯅꯨ ꯀꯣ ꯍꯟꯗꯛ ꯍꯦꯛ ꯋꯥ ꯐꯩꯖꯤꯜꯂꯕ ꯋꯥꯔꯤ ꯇꯣꯛꯑꯦ ꯀꯣ ꯍꯣꯏ ꯏꯄꯨ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯔꯛꯑꯣꯕ ꯑꯗꯒꯤ ꯀꯝꯗꯧꯒꯦꯕꯨ ꯅꯣꯡꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯌꯨ ꯌꯥꯝꯅ ꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯄꯣꯠꯂꯣꯏꯈꯤꯕ ꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯗꯤ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯇꯨꯝꯂꯤꯕꯣꯏꯔꯦ ꯑꯗꯒꯤꯗꯤ ꯅꯨꯄꯤꯗꯨ ꯃꯍꯧꯁꯥꯒꯨꯝ ꯆꯥꯛ ꯈꯔꯒ ꯏꯟꯖꯥꯡ ꯈꯔꯒ ꯄꯣꯔꯛꯂꯦ ꯑꯗꯨꯒ ꯃꯪ ꯑꯗꯨꯗ ꯊꯝꯂꯒ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯒ ꯀꯞꯄ ꯍꯧꯔꯛꯑꯦꯅꯦ ꯍꯥ ꯏꯕꯨꯡꯉꯣ ꯅꯪꯅ ꯄꯥꯝꯖꯕ ꯏꯟꯖꯥꯡꯁꯤ ꯏꯃꯥꯅ ꯊꯣꯡꯂꯕꯅꯤꯅꯦ ꯆꯥꯎ ꯂꯥꯎꯔꯦ ꯅꯪꯕꯣ ꯍꯥꯏꯗꯅ ꯀꯞꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯪ ꯃꯅꯥꯛꯇ ꯇꯨꯝꯕ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯗꯨ ꯃꯥꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯖꯥꯠꯅꯤꯗꯅ ꯃꯗꯒꯤ ꯃꯥꯅ ꯈꯣꯏꯗꯧꯗꯨ ꯁꯥꯎꯒꯠꯂꯛꯇꯅ ꯍꯣ ꯏꯃꯥ ꯅꯆꯥ ꯂꯥꯛꯏ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯈꯨꯝꯃꯨꯔꯕ ꯖꯥꯠꯅꯤ ꯃꯗꯒꯤꯗꯤ ꯅꯨꯄꯤꯗꯨ ꯍꯦꯛ ꯈꯪꯈꯤꯗꯅ ꯏꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈꯤꯑꯌꯦ ꯂꯥꯏꯖꯒꯤ ꯃꯄꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯧꯄꯥ ꯊꯣꯏꯕꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯑꯣꯏꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ